Songthu News Service की फंगबा update report अंकतंग मैम हान बने थमजरमगे ahal oiraba miyoy ama hit and run incident morieda leikhidre hairi loinana haishti sida surrender tawnaba phongdorakli hairiba thagdo singa si ayu angan bada morieda hit and run incident hairiba ahal asi leikhidre haina su phongdorakli adu leikhidraba miyoy sigi maming si lunsi baiti kawi kanan beng moredagini ma asi Dr. Saijang baiti Professor More College ki ma ki apokpani sohairi hairiba thagdo sing si January ki tang kungo humdo ayuki pung munga muk tab matamna magna ayuki walking thokiba matamda yamna thina soklakanda hairiba David Carpentry manakta soktuna leiramani hairi loinana maha More Hospital pukhalaba matung asokpaduna maram oirakan mak leikhidre hairi The Hill Tribal Council na sugumba inhuman oiba ek asi aduki matik pendabaga loinana athupa matamda haisti sida sarenda tongnaba phongdorakli tentang na sumna mayamna thamjaram gedu mayam pun ana update ngamine sainu channel sigi mekeri gi mayam infamna thamjari duga makasa tajarak poina topa marubi pausung mayamna thamjage ngasigi sana laibang mapau mayamna senjage taninglam loida political party singi di acid test oidori nepram krishnamon sana laiba ki mapau manipur mapung phabi state ama oiduna masagi lenga kleijaba sayang khaiga mathu shure Kumza English nga magsamapan go humdraga nito gi January kun nga mathoina Manipur Indian Union gi kun sub state oikibani madugi mamangda tungan political party singna loop kyan makoi na ngamjaba thakta statehood demand tawduna khungjang kya sangsinkiba sangsin minakibadu ningsing lubada nungai besu phawi awa besu phawi adubu matamadugi lusingba singna miyam gi damak tawkhiba kaya adudi kaukthokpa yaroi wakhalon manadrabasu lambi tinadrabasu panthungdi sa manabanina tathok tasin tawna khidabanati adugumba kaya adunga sidi u khidabugumna tawre kanana su singthana bidre kariya mo haigani marebak ningma maramdam nungsiba politicia leiramlabadi haujuk wari basi waram loi hainaba phawba taridana adumadi oiraga kumja English nga samapan go humdragni thugi mamang amasu masigi paringda leiramba phibamga haujikaga yamna khenareda Khungang amadi singmandi lairadana state capital Impal sahar phawba laikai amad electric mai thalamba imung ama anidagi helamdre lambi thong mong taramde koilas thaba lambi masing thibigai haujikti pum hongle punamasi mamang lairamba lengakna yalamba poram tholamba yumpham aduna ni haina lawbada langani thajati hoi apen penda asoi angam de leiramba ye masidi haunasani aduga haujik ngang saknari bising asi taninglamgadaba mande taninglamroi sai mangagi mamang kumja English ngani ga taraga tret ki loiramdai aikhogi minister nabudi sairak khumlaroi chatpham thokpa lambi de satkane ki asida sunate basan politics ki matam nate kain laukhibadi takhida thangdagi kalam ne hena thawi kaidusu haujikti hainadreda matam gi haidu tare tagumsum hainaba madi tai madudi tamnabu masi ani longmani Midi long bahawnadi haibadi kalamdi iningba iba yai midi amuktang haikiba ngangkiba wa ngangna satpa tangai phadi kayada sumkhrabano ipa ipu singna takpiramba pawro praman sidabu phate karamna haigani adunani hairiba ngangnariba laukthoknariba wasakliba kaya si yaman khibana taninglamgadaba mandre hainaribani phana hai sabani hausiki political culture sida hainariba ngangnariba launariba punama si tangai phada boire election gi matam amadi election mayadana amuka suheli mamang do so hainaba launaba ngangnadabadi nati khenabadi adum laigini aikoi swaidasu mamang na pangthuki state assembly election mamang da laklamba mayol lenga ki minister singna lakthulamba kaya ngasi phawba masu udaba yawri haida haijuluragadi saurak pasuyai kaida mani sairubu hundunu nganglubu kinare deputy minister phawba mafam lakthokte haibada khakibaduni angambana ngamdaba laite san sagol phawba lambida thadoklabadi pharaga nilam tawni laukthukhiba aduni kayam nilam tawkhrabagi haidi khangde takthokte haidokte masisu aronbadi lairamdo malida state asigi oinasu laiba asigi oinasu saliba sayasi political party singi di khwaidigi marueba acid test oigadori state asigi oinasu urban amasum rural local body singi election autonomous district council ADC election leba sigoin state mapan gi assembly election pangthonaba sem sari saisi hek loibaga kumja English ngani kunga maridana taragani pan super lok sabha election na sung wangna tuna lairi adunani salibi sayesi political party singi di lok sabha election mamangi acid test hainari basi
लेबासी की ओइना कर्नाटका छत्तीसगढ़ मध्य प्रदेश राजस्थान तेलंगाना नॉर्थ ईस्ट की स्टेट मरी मेघालय नागालैंड त्रिपुरा मिजोराम की असेंबली इलेक्शन पांगथोकदौरी नॉर्थ ईस्ट की स्टेट अहुम की इलेक्शन की मतलब इलेक्शन कमीशन ऑफ इंडिया ECI ना होखिबा यूमसकशन नुमिता लाथोखरे त्रिपुरा असेंबली इलेक्शन फेब्रुवारी 13 था फादरे अदुगा मेघालय अमसुम नागालैंड की फेब्रुवारी 19 था मखर हेन लेरी द पांगथोकदौरी अदुगा मार्च अनि यौसंग ममांगना बोट मसिंग थीगनी मणिपुर की ओइना लोकल बॉडी सिंग इलेक्शन की मतमदि लाथोकथ्री स्टेट कैबिनेट मिफमनदी मार्च था की अंगन मसरुक पांगथोकनबा वरिप नखिबनी लूरीबदी काउंसिल ऑफ हायर सेकेंडरी एजुकेशन मणिपुर लौबा क्लास 10 एग्जाम 2023 लाखलिबा फेब्रुवारी 19 दुगा बोर्ड ऑफ सेकेंडरी एजुकेशन मणिपुर लौबा क्लास 10 एग्जाम इंग्लिश सिंगनी कुनगो मार्च 13 तगी हौनबा प्रोग्राम सिंग लाउथोखिबा यौसंग कुमै मार्च 3 तगी हौगदोरिबा सिनी मरासिद इलेक्शन की मतम लेपा हाइबसी तराई ओइरोदोरी स्टेट इलेक्शन कमीशन करी तौरकदगी हाइबदी खंगदे स्टेट कैबिनेट की वरेप ngakpa tarabadi एग्जाम मनुंगमदी यौसंग कुमै ममांगना तौबा ताबनी वरेपनी ममांगना सुमतम लेपखिबनी तौखिद्रेदना लेबासी गोइन असेंबली इलेक्शन पांगथोकदब स्टेट मापन की मनुंगदा अहुम की मतम लाउथोक्रबसु अतै तरुकिदी लाउथोक्थ्री अदुमैनम इलेक्शन की कैंपेन दी हौनखरे हाइरबी स्टेट सिंग असिदा प्राइम मिनिस्टर नरेंद्र मोदी अमसुम होम मिनिस्टर अमित शाह अमदी अतै यूनियन मिनिस्टर कया लैंडिंग तौबौखरे लुपा करोड़ खुजिंग ओइबा प्रोजेक्ट क्या संगाखरे प्रोजेक्ट क्या की उरेक युमस तमखरे त्रिपुरा नागालैंड मेघालय दसु संगसिनरी अखोई स्वाइद कुमजा इंग्लिश सिंगनी कुनगनिथोय हगोलकपी की इंग्लिश सिंगनी कुनगा मथोय की लुइसलकपा अदुवाइदा यूनियन मिनिस्टर मथंग लकलमी प्रोजेक्ट क्या संगारमी उरेक तमलमी अतोप क्या सु लक्थोलम ताखी बिष्णुपुर डिस्ट्रिक्ट की मनुंग चनबा मोइरांग हेरिटेज पार्क अमा सेमगतपगी थबक्ति हंदकी संगाई फेस्टिवल नंगनबो होनखरे पार्क असिसु कुमजा इंग्लिश सिंगनी तरागनी पानगी सारगनी हाइना कुमजा इंग्लिश सिंगनी कुन फाव लाउरखिबनी मधु अमुकना लुपा करोड़ 19 संगनी हाय मौद्रा संगनी हाय अकोनबदा करोड़ 93 हायरग लुसिनख्रे तसेंगना लुपा करोड़ क्या संखिबनो हाइबदी हाइदोक्तबा माली PKPU साउकी साउ हौजिक्ति प्रोजेक्ट ngakhtani अदुगुम्बा प्रोजेक्ट अमा संगाबा मतमदा करम कानगी साबा हौई उरेमना कनाना करम मतमदा तमखी सेल कैम संखी वर्क एजेंसी ना कनानो हाइबना सिंग यामना मेक सिंग इरगा मियामना खंगलमी हौजिक्ति क्या ताखिद्रे अमाबु ओइरबसु तौखिबा मदि तौरिबा खरसिदि यामना थगनिङाइनि कुमजा इंग्लिश सिंगनी 13 बीजेपी न लुसिंग लेंगाक लाकपदगी लोकताक पार्ट की वाफम मसिदि लाउदुना त लाखिबनी कुमजा इंग्लिश सिंगनी 13 की सेप्टेम्बर 10 मतमदुगी गवर्नर नजमा हेप्तुलान लोकताक पार्ट की फिबम कहलिबा मोदहलिबा इथाइबरास अथुबद लौथोकनबो होटनरि हाइकि से मिनिस्टर एन बेरेनसु इथाइबरास लौथोकनबा तक्सिलि हाइकिबनि कुमजा इंग्लिश सिंगनी 19 अक्टोबर 19 से मिनिस्टर एन बेरेन लोकताक लाइवलीहुड मिशन हौदोक्तुना था अहुमगी मनुंगदा हाइबदी सही अदुदा मिशन असिगी कानबो उहनगने कि अमुक्सु सही अदुगी नवेम्बर थादा मतमदुगी हेल्थ मिनिस्टरना लोकताक पाता फ्लोटिंग आयुष डिस्पेंसरी सगनब सेम साब लोइरे कि कुमजा इंग्लिश सिंगनी 19 नवेम्बर 10 यूनियन मिनिस्टर पीयूष प्रकाश गोयलना मोइरांगदा हेलूम स्क्रैप विलेज सारगने लथोकी सेप्टेम्बर 19 मतमदुगी स्टेट लेंगा की टूरिज्म मिनिस्टर ओ लुखोइना लोकताकता फ्लोटिंग आइलैंड सेमगनबा सेंटर लुपा करोड़ 1950 सेंक्शन तौरकले काइथोरकले कि डिसेंबर 3 यूनियन मिनिस्टर सर्बानंद सोनोवाल लोकताक पाट मलेम की थाकता टूरिस्ट स्पॉट ओइना सेमगनबा होनबदा संग सेनफम सादा सामा मिनिस्ट्री ऑफ स्पोर्ट शिपिंग एंड वाटर वेना पुथुलगने हाइनसु लौथोलंखि लौथोकपदि यामख्रेदा कुमजा इंग्लिश सिंगनी 13 अमदि कुमजा इंग्लिश सिंगनी 19 पांगथोकिबा मथंग सिना 13 सुबा मसुम 19 सुबि स्टेट असेंबली इलेक्शन मंगोइनना लकलंबा यूनियन मिनिस्टर सिंह लोकताक पार्ट की दनतना अतै कयासु लौथोलंबा ताखि ngasi phawba thabak oina udaba yauri miyamgi apambadi tawgani hana lakthuklamba singa du tawbiro thabak to onthokpiro basan oina tawbiranu thagalaga tiki pisabigi thawongdi tahanbiranu haibasini khoige loktak part asi kumja english singa maga samapan nga maudragi mars kun humdoi da ramsar site oina sakhangkibani maduna maram oiraga phumsang sing sizinaba athapum semba yaroi haikibani asida sunati manipur loktak lake protection act 2006 amasuma sigi makhada semba Rules 2008 की मयुक्त मियोई क्याना लोकताक पाता होम स्टे सलाइरमले हैवी वपम फाव ताकि पाद सिंगाक सिननबा कन्ननबा ngang saknarak libisi kuire loktak development authority LDA phawbo semna thabak torkhibani wothokya suthokre loktak pata saidang duna hinglibisingi apam pamna yet apan khibik su tanakhre
double engine lenga asigi matam su adu mangai malem thaki tourist spot oina semgatnaba haibasi loirabani masidigi hena semgatningai legini haiba thajate punamak unsille sithaba mata yaudre masida sangadaba sel punamak puthokani haina union minister amana lakthoklambasi sarga khutna lamba phangbagumani selgi kari huaningai leidi pirugodabasu nate sidabu thabangna utpa ngamdrabadi thabak ngamba laingakni karamna haigadoribano loktakta thum thadaba haidu tarazala khangdreda politicals propaganda da miyam pangta halizala natragana politicals trick haiduna mamang sai english ngani kungani thugi november kungani pan ningthokaba numita kalam asimakta da loktak pat Sandrembi imadi khauri yore haidu taraklaba zala haina sanaleba ki mapau senki hauju loktak ta thum thadaba haidu tarazala hangnaраklibani amaromda loktak pat tikhangde amagi khangde political propaganda di miyamna taninglamgadaba mandre aina mafare aikoina mafare haina isani sabu thakatpasidi tawragumsi mingonda tashinaba thangjinbasu toknarasi afabagisu phatabagisu umahide dum phangani lemna mata mangloi haibasimadi kaunataba phabani ko haibangasi sanalepak mapaw memna thamjage hobjugune di miyam matang se lusinjragi miyam pun anabobde